Kanglai Newski Nungthilgi Pau Yengbiripa Pumnamapu Romai Langbamna Ikono Kurumjari Minthagi Lanfamda KNAB Masing Khangdana Sikre Myanmar Bordergi Mintha Amadi Pandaromda Manipurgi Lahulup Singa Kuki Terrorist Singa Kapna Leptri Chahi Segi January 23 Myanmar Amadi India gi ngamkhai oiriba Ukrul Amadi Kamjong District Thangnaba Myanmar gi Kabo Tampaki Manungda Leiba Mintha Amadi Pandada Manipurgi Lahulup Singa KNAB PDF Amadi KNF Terrorist Singa Nongmai Kapna Bagi Thawdok Hauditu Lepa Leitana Chathari Hairi Presna Phangba Paugi source aman hai Myanmar romda base tawraga leiriba Manipurgi lalhulup singbu mafamdudagi tanthoklaga kuki terrorist singi oiba stronghold ama oihanaba kuki terrorist singna chahi kyagi mamangdagi honaduna lakibani Myanmar da leiramba Ongthang Chu gi democratic government adu military coup tawraga military junda government lakibadagi pro democratic ki mingda KNAB PDF amadi KN na Myanmar da leiba tongan ba khulai paiba organization singa manaraga akanba lalhoro ama chathaduna lakibani Lalahulup Kachin Independent Army yauna tongan ba lup singna yaningde Manipur da base tawba kuki organization singna Inkhalakliba kuki naharol singbo Myanmar gi Lalahulup Kachin Independent Army na sinduna military basic training pinaba thajinki adukumba kuki gi naha sing aduda ITLF amadi kotuna tawrakliba thawong sing Khanglakpadagi makoina training tawpam oriba Kachin Independent Army gi camp-tagi chathoknaba honabada apapun nangbaga loinana asiana kaya thokre Amaromda hojik Myanmar da soknariba lanfam asida kuki terrorist sing masing khangdana sirakpa amadi asokpan yaurakpaduna maram oiduna Manipur da base tawraga leiba kulai paiba kuki terrorist singi Myanmar gi mintha amadi pandada thajinaba yamna kana honari hairi Presna makata na phangba paugi source na mintha amadi pandada hana changchilamba KNAB PDF amadi KNF ki kangbut sing Manipurgi lalhulup singna tapna lakthorakpa haure masida mapandagi force kya sirinaduna Myanmar base kuki terrorist singda mateng pangbagi thapaksu hena kankhalakdi hairi BJP gi MLA sing Amit Shah na amamamda oina unaduna themli Union Home Minister Amit Shah na kaurakpadagi ngarang Delhi da chatkiba Manipur lengaki Rural Development Minister Y Khemchan na BJP gi lusingba amasung MP Dr. Sambit Paiga unaraga wari sanakre irang hauriba MLA sing Home Minister Amit Shah na themjinabagi thabak chathari Pauche asina phangba pauna hai Manipur lengaki Rural Development and Panchayati Raj Minister Yumnan Khemchan ngarang nungtil pung amaga minute 45 gi Imphal Delhi direct flight ta Imphal thadokibani loinana numidang athengbada Y Khemchan na BJP gi national spokesperson su oriba Lok Sabha gi MP Dr. Sambit Paiga unaduna wari sanaki unakiba duda Manipur da hojik oriba BJP gi manunggi wathok asi taisinanabagi matangda wari sanaki hairi Amaromda Manipur gi BJP gi MLA sing manungda thokliba wathok asigi matangda The Federal News Report tawbagi matung ina haukiba numit 10 gi asida Chief Minister gi mayokta irang hauriba MLA sing Union Home Minister na amamamta oina unaduna themjinnabagi thabak chathari Masigi unabagi thabak asi January gi aroiba sayolda Manipur Legislative Assembly gi Speaker TS Saityabrata unakiba adudagi makha chatharakibani Arambai Tengol gi PRO Robin Mangang khwairakpamdagi adekra lokasage songnaribase lani fagi nate naha kaya thawai thakrabani kaya amana soinairibani hojiksu adu yamna lan kalingai matamduda kadai da kaidaurage lolaga leinarurage hojik haipa saba oja saba faudana apau saba mayam thoklaklaga launari mayam sibu nupi chinganbi gi mawong lauraga khaurida singli utu muk chaukai thoklaga sangjanglaga koilaw lauraga hekta lebak nungsiba sarakano Theory ga practical ga anisigi khetnaba yam chauna lei chin ama pale haiduna pangangang naganu lan loire irang leitre khanaraba oiragana chalodana sengmai mathak pukha wangma dorbung lalaga tonglise hini heklukibada sukau phagolapa ngamoi bap taw ai aduni adani kaina lemhongni khanganu Jiri Hospital lengangna thawchabidabagi mayokta Jiribam district ta pung 13 gi total shutdown chathakre Jiribam gi district hospital da leifam thokpa infrastructure sing mapung fana thambiyo amadi matik chaba chief medical officer amadi MS thambiyo haina takshilabassu Manipur lengangna midyeng changbide haiduna district asida pung 13 gi total shutdown gi khongjang changchili total shutdown asina maram oiduna district asigi miyamda yamna chauna mayokna hali Jiribam District Hospital Monitoring Committee Rongmai Naga Lufai Manipur All Manipur Bengali Student Union All Jiribam Pangal Human Welfare yauna Jiribam gi tongan ba CSO sing Mairabai sing puna saruk yaduna ngarang ahing nongyaidagi hauraga pung 13 gi hotel shutdown gi khongjang changsilakibani Accident miyo ema laikidre laikai gi mamanaba ahum luhongba ama chatluraga car tongduna halakpada mayum yoramdaida lambidagi nantharaga migi yumthakta tasinbadagi miyo ema laikidre gari adubu thorakpa miyo ema di tonglakpa miyo ema punna miyo ani soktuna hospital da laikanari hairi
ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯥꯡꯒ ꯏꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯏꯊꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯊꯣꯃꯥꯁ ꯆꯍꯤ 25 ꯑꯃꯗꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯝꯕ ꯑꯃꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯕ ꯀꯧꯏ ꯍꯥꯏꯔꯤ꯫